Welcome students. Akoi ahanba sereng tamlaga amduga wahang pakum naina basu akoi pangthokre adu makha tarpoi na ngasi akoi ani subu sereng naina khraga hojik akoi wahang pakum naina bagi tanja lojari hairiba wahang pakum naina basi akoi na mapungena textbook de yawa wahang tamak hana naina gani aduga karigumba akoi na matang saba leragadi akoi na soidana maki atopa henba hairiba textbook asida piriba wahang sing asigi wangmada leiba wahang sing so koi nainagani adubu ngasi goina de akoi textbook ta leiba wahang sing asida mak nainagani akoi thindaba tawdana akoi textbook ta leiba wahang asi yengmina se ahanba wahang da what does the poet tell us about Lucy's education by nature kabi na ngasagi adumba hairiba sereng asi akoi 3 years she grew in sun and shower hairiba si William Wordsworth evening William Wordsworth kauba kabi asina Lucy Kobi amakaki mahaki mai masing tambi bamadi mahaki jawog naw pugi matangda adum ba prakriti imamana karamna tawgani karamna ngasagi thawdang ase lawgani pugani haibagi matangda kabi sina kamaina phongdokke haina hangbo wahang haiba sereng asida koina uba phangi madude aduki mating ningthi rabi angang amakak polakpada adum ba prakriti imama hagna mama satna yokjagani yok thakani haina phongdokhibani kabi sina haiba sereng akoina nainakibda aduna kabi aduna masagi sereng adugi khuthangda nature mana matau karamna nupimcha du yokadage habase kabi dur kamaina phongdokke habina aduri pakhum yamna se the poet tells us that Lucy's upbringing and education is done with different objects of nature. She finds pleasure and joy while growing up in the lap of nature. She becomes a perfect lady. Adumba kabisira karamna phongdoli madudi prakriti ima nature mahagna ne masagi nupimcha asibu adumba prakriti ima magi sagonungda mahaki matambakta leiriba objects kaya kaya dagi angang nupimcha asina tamjabagani adumba kaya kaya mawandagi gun kaya kaya matau tamjaraga ngasagi nupimcha asibu aduki matik mapung phaba matik chaba ma ohengani haidina masagi kabi asina nature mana masagi adumba anga asigi tawna okki thawdang lawgadabagi mongdo masagi kabi asina phongdokli aduna hairiba adumba mamagi saglon lawgudoriba nature mana hairiba nupimcha asigi nungaiba harauba kayasu nature magi matambakta nature magi sagonungda sanajaraga chenjongdana harau minok tamjaraga ngasagi maki adumba mapung marai phaba do ohelakani haidana nature magi thawdang adubu kabisina phongdokli anisbu wang akoi yamina se the poet compares Lucy to a faun. How is the comparison apt adumba kabimana nupimcha sibu kanaga changdamnari found aduma saji macha ma changdamnari harba changdamnaba asibu apt adi maram chabra mong tabra haibne pakum yengmina se the comparison of Lucy to a faun is apt. A faun is quite playful, running wild in the woods, while Lucy also finds joy playing in the lawn. Both are enjoying extreme happiness in the lap of nature. Adumba saji macha asiga nupi macha asiga gi changdamnabagi kabi sina piriba changdamnaba sibu maram chabra mong tabra bane adukumating maram chai adukumating mong tai maramdi saji macha mana ngasagi adumba yang hangba adumba kanagumba magi ayet apan amta leijadaba umang wamang marak tudang sai mana chin chongna sanajabadu adugumna nupi macha asina do haikol dang sagi chen chongdana maning tamna sanangani haidana kabi asina ngasagi adumba nature magi nature aduna ngasagi prakriti ma aduna mana na chawna pamatamda adumna chen chongna sanahalaga harau nungaina lelangani haidana saji macha aduna ngasagi umang wamangda maning tamna kanang mamagi ayet apan amata leijadana chen chongdana maning tamna sanajabugumna nupi macha asisu haikol marakta adumba kanagumba amtagi masagi akogi ikai tingai bel lehendana masagi sanaraga mahaki nungaiba phamjaraga adumna chahulakani hadina kabisina phongdo i aduna maramase matak chai hadina khoi pakum bigani aduga ahumsuba wahang nainabada khoi explain the expressions overseeing power breathing balm and murmuring sound adumba sereng asida yawriba wahi khara masagi overseeing power haiba amadi breathing balm haiba amadi masagi murmuring sound haiba se masi sandongna tau haiba overseeing power gi matang da khoi yengsi nature wants to become a guiding and inspiring force to look after Lucy everywhere all the time
adumba overseeing power di matam chukpada yengsinduna leibang ngamba adumba ahenba asagi sakti haibani hairiba sida ngasagi kabir sina phongdongning liba wakham di nature ma se nature mahak asina asagi nupi macha asibu adum sai loina duna mahakpu mabongning thawat pi duna amadi asagi mahakpu lamjing lamtak pi duna pu duna matam chukpada loina dani ye haiduna adumba phongdokpani breathing balm habisikina Lucy's cell become like a fragrant gentle breeze that sweetens the atmosphere and pleases everyone liri shitpa adumba nushitna ngasagi akoi miyoi babu hinghanna na bagi sor hon bagi pambai oheli adugumna pimsa sigisu wahei wata natraga wangang sangang yamna thought nova ing tappa do adumna ohengani haidana kabi sina phongdoli haiba asina sai nuksina liri sitpa matamda miyoi bu kawwa kanglubaduna nungai jabo phangbagom sor honduna thawai panba ngambagom sai nupi micha sina ngangtorpa wangang sangang wahei wata aduna mahaka loineruba miyoi khudimak pelhan bangamba oigani haidana kabi sina adugumna nature magi mathanungda adumba masai gonda leijaraga chawgum matamda oigani haidana kabi sina phongdongningli ahum subada murmuring sound Lucy enjoys the pleasant sound of distant small rivers running without control in dancing curves. She looks joyful. Adumba ising ichil na tam na ngasagi chelak pamikupta kogi mahaki makhol thokpadu maduda ngasagi nupi macha Lucy ko bidun harau jaba nungai jaba maduna ngasagi mon isai gumba ma ngasagi suryauna lakpagum ngasagi tabugum nungai ba phongjabado adugumna ngasagi murmuring sound na kabi sina banbana adumai tawduna nature magi akoi objects kaya dagi nupi macha sina chen chongdana harau jaba amadi ing tappa amadi ngasagi mana ngasagi akoi turiel ichel dagi tholakpa khonjel tabu targa nungai jaba adumba kaya du phongdongna nabo honaba amakhne akoi makha chatharpoina wahang mari suba yengmina se describe the physical development of Lucy by different objects of nature adumba Lucy ko binupimsa William Wordsworth masagi sereng da palibin pimcha sigi mahaki chawrakpagi sakam ase adumba khena bo objects kaya ga mataw karamna masagi mari leina bage habiduni object koina wahang asina hangliba masagi arthadi pakhum yamina se in nature's custody Lucy grows up in rocks and plains and plays across the lawn. She learns the grace of floating clouds, bending willows and violent storms. Stars of midnight and the rivulets give her joy. Different objects of nature influence the growth and the physical development of Lucy. Adumba Lucy magi chawrokpado maduda ngasagi nature magi khena objects kaya na ithil pira ga magse chawrokani haibani adumba turel magi ichel dagi tholpa khonjel na mahapu harau minok tamalaga nungaina wakhal makala malaga chawrokpa amadi ngasagi haikol lekol marakta chen chongna chanajaraga madugi manga phangpa nungai baduna magi maithong da mamina wa amadi ngasagi adumba nonglei nungsikki adigi una maru lukpa mapal he na palaga maru lukthar pagum mangonda sunga sagi nolukpa amadi ngasagi yam ing tappa lechil magi khongchat lechil na chappa matamda prithvi gi lamai dagi akhoi mioi bana ubam tamda yam tap na pai bagum ngasagi ing tappa gi saktam amadi ngasagi adumba numidang gi matamda akhoi atiyabu lektieng liba thoimsa kayana masagi akoi pungning phudana nunga hen bagum masagi Lucy ko binu pimsa sana chawpa matamdadi hairiba polam sina sigi mana tamjaraga adigi matau laujaraga ngasagi chawrakani habisi kabi sina phongdona phonari aduga ngasigi saireng asigi aroiba textbook to yawo wahangoina akoi naina se this child I to myself will take she shall be mine and I will make a lady of my own. Who spoke these words and why? How did the speaker plan to achieve the purpose? Adumba masagi nupi macha se mahak ado prakriti imaman ai oirgani aina mahakpu yok thakna masagi nakol duna masagi mana senajadana amadi lamjing bidana porktana tawgudar nupi macha se aina ai oiba nupi ai oiba phajaraba phidam ninga oiba nupi macha ma aina semjagani ena mana phongdokli hairibasi kanana ngang khibuno karigidamta hairibano amadi hairu misal aduna mataw karona madubu mana panda madubu
fangnanaba honnabage habasini. Nature spoke these words because he wanted to keep Lucy in her custody and bring her up to stately heights. The speaker planned to achieve the purpose with Lucy's education by different objects of nature, providing joys and pleasures. Adumba hairiba wafamasi nature mana asagi miyuiba magum mama mag saglon lorga phongdokba wafamni hairiba wafamasi dang asagi mana phongdokningbai maramdi mana Lucy asi mahaki asagi mathanungda magi matambagda chen chongdana sanajaraga amadi ngasai prakriti gi akoibada leiriba phaja phajarba sakam kaya asidagi phidam ninga oirba nupi mamana soidna ohingani haiba prakriti ima magi sagi aduma wafamni haiba simana matau karamna ningma thungani mahana karamna phangnana honage haibisi makhatar line ko yemani. The speaker planned to achieve the purpose with Lucy's education by different objects of nature, providing joys and pleasures. Adumba Lucy magi adumba lamjing lamtakpa amadi ngasai akoi mapuning thogot piba wakhal haran ba makala man ba kaya se nature magi akoibada taaduna leiriba akoibada uba phangliba objects kaya adudagi mana tamjaraga haijaraga adumba pidamnga badu ohengadori bani adumba sagi mangna pamjariba asado pandamado phangnanu honagadori bani haidina nature mana mioiba amagumna mama amagumna hongdokduna sagi sereng asida panbagi kabisina honari hairiba sereng asimak yamna phajaba adumba William Shakespeare na sagi yamna phajaba wahi kaya sizinadana amadi sagi akoigi wahi amaga gi sagi akoigi keno henba opposing ohenba adumba ngasagi magi devices kaya ama serengi adumba mayam seasonary poetic devices amadi ngasagi mana adumba akoigi figures of speech kaya ama koin upangi haiba sigi matang da sokoi matang chaba khudong chaba manda soidana ki mapung phana chawnong nenar khigani adu ngasi ko enadi akoi ani suba serengi su wang pa pakum nena bagi tang asda lo shelagane. Thank you all.